Hiainu. Iboyama, mihul cengum cengane, miyoi mitau sudabadu ubada, khangde mak zanana, masa masu tanaba, huran sanglaiduna, laurgesu, natraga, masa masu singtanaba, kaugesu mak, konjel thoktre, he na masado, akiba pawe, asumna masaga, hana dege huna, naraga leibaga, konjel sukaya kaidungna, wangang mangamdabani, mak, awaba haibdu oire, karino, mak kimin mangda urisi khalubada, khangde taseng masada akibana pikthale karibu thogadabno khanbada laurgesu kananasu mana laubdu tabiro asumna khanjana na leringi ikhang khangudana kangkhalladu phatlauna haidoglaga sarkhokna saba meduna makhori charando taplauna mele ibayama masadu khangpre khange adumna kangkhan manungda khut thingjillaga makhori charam melakpududade kharaga hana dige huna sondamna adamduda laibududa khonjal thokna wangang bangamdre akibada langoi chankibani ma laubu sungamdre sarkhokna saba midugi makhuta magi punchi lomne thawai mireladu lawrub matu ma mafam madu thadoktuna chatkre numitugi ahingduda sataram sarkhokna saba misingduna ibayamagi thawai mirel lawre haiba khangbaga lere konsang amadi khungang adu thadoktuna chatkre asumna ahingduda makhoigi hanagi labuk lamang laifamduda magi mapasana amuk hanjinduna laikre mathangi numine iboyamadu mawa mapau tade haidana hawdokpa changlubada siduna lerambada ubada makhoi imungi myoisingdudi koktaktagi achoba polum ama thangthakibadawna masada phawrame iboyama hinglingai matamda adu hangna phattaba midi oiramthe masage anaba kanbaduna maram moiraga poptuduna ana chaina phangduna laikhibne aduna mak sikibagi khalluragadi leikagi mi mabu nuksijaba misak kharde adumuk nungaijaramde adubu amaromda sarkhokna saba miduna iboyamagi thawai midelu lawruba matung he khong thangthokibaga masada yaujaba lai phattaba singdugi matik meaiduna phaglang amadi yumthak kuplebado hanagi mausagi phibamda adumuk lengdana thame aduna kananasu misi sigi matangda chumna sirboiningi kanasu manamanin laide mathanda ahing mangaknaraga sirboiningi asum tawna ayuk aduda marang tawe poloinabagi jingyada leba mongphom madumna asiba masado poloinabu pure yamkhraba miyamadu hawhok tuduna asiba masado poloikre poloiba loirakpa matamduda numit chapyungba matamne poloiba loibaga naha makhaidu mangkumnaragle khungi pukhri achawbududa iru sadengi iruba loiba matung yum karakle masa sengnarba matung magi mayum changlakle thoinaw amadi yainudo ayukto misi mina yawarbanina ayukto ngasidi khar thenglap chak chai angang oiringai iboyamana makhoi buluna tawbiki aduna makhoi ani iboyamana laikhidabase sathina nungaitaba madi phawi aduna ahaldugi imungma natludragasu masa tumlaba matung chak thongduna chari chak toklaba matung nungthil poboki matamdudane anido wari saduna kolik phenglinge lafu makong adumda miyama lepaga lebadongna tabudore thoinauna iche kanano ma aikogi lafu makong sida tasillaga lepaga lebadongna tawrise iche ubra yaini sukumi hoi uine adong orong uba manbasi natro aidi masi yengbada lafu nembra malure anido kon phengbaga chap lepe aduga lafu makong du tamna kanano khangningman kiduna profap changchillakwa matamdudadi lafu makong aduda kanasu leibude lafu ngakta ikung nauba mar aduda kaisu leite anido machinda murum sole kaida tai lada tai haidune karimta lemdrabaduda kon phengbam lomda change aduga tumin kon adu pheng thoinaun haide iche uti thungba charubaduna mittaga pangudu urabra haidura khangdre tawrise
ꯍꯤꯌꯥꯏꯅꯨꯅ ꯍꯥꯏꯒꯨꯝꯅ ꯎꯇꯤꯒ ꯆꯥꯁꯤꯜꯂꯨꯔꯦ ꯈꯔ ꯈꯔ ꯇꯨꯝꯅꯤꯡꯕꯒꯤ ꯃꯅꯤꯟ ꯅꯥꯏꯔꯛꯄꯁꯤꯅ ꯑꯣꯏꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯊꯣꯏꯅꯥꯎꯅ ꯑꯃꯨꯛꯇ ꯑꯩꯁꯨ ꯏꯆꯦꯁꯨ ꯄꯨꯟꯅ ꯑꯉꯧꯕ ꯑꯃ ꯂꯐꯨ ꯃꯈꯣꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯃ ꯎꯔꯒ ꯀꯔꯤꯁꯨ ꯑꯃꯨꯛ ꯂꯦꯞꯄ ꯎꯈꯤꯗꯕꯁꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯎꯇꯤ ꯊꯣꯡꯕ ꯆꯥꯔꯨꯕꯗꯒꯤꯅꯦ ꯇꯥꯛꯄꯅꯦ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯅ ꯀꯣꯟ ꯐꯦꯡꯕꯗꯨ ꯂꯣꯏꯈ꯭ꯔꯦ ꯀꯣꯟ ꯍꯦꯛ ꯐꯦꯡꯕ ꯂꯣꯏꯕꯒ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯝꯃꯦ ꯆꯥꯔꯨꯔꯤꯕ ꯌꯦꯟꯁꯥꯡ ꯃꯊꯦꯜ ꯃꯇꯥꯗꯨꯒ ꯑꯅꯤꯗꯣ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯛꯑꯦ ꯑꯗꯨꯅ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯝꯃꯦ ꯅꯤꯡꯉꯣꯜ ꯀꯥꯗ ꯆꯪꯂꯒ ꯑꯅꯤꯗꯣ ꯐꯃꯨꯡ ꯑꯃꯠꯇꯗ ꯀꯣꯛꯀ ꯃꯣꯟꯒ ꯇꯥꯏꯅꯔꯒ ꯇꯨꯝꯈꯤꯕꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯩꯀꯥꯏꯗꯨꯗ ꯃꯤꯆꯤ ꯃꯤꯅꯥꯒ ꯌꯥꯎꯔꯦ ꯀꯅꯥꯝꯇ ꯂꯥꯡꯅꯗꯦ ꯈꯨꯟꯗꯨꯗ ꯂꯩꯕ ꯑꯉꯥꯡ ꯑꯃꯠꯇ ꯐꯥꯎ ꯍꯦꯛ ꯄꯨꯟꯁꯤꯜꯂꯒ ꯁꯥꯟꯅꯕ ꯎꯗꯦ ꯀꯅꯥꯝꯇ ꯊꯣꯡꯒꯥꯜ ꯃꯄꯥ ꯂꯥꯟꯗꯦ ꯑꯁꯤ ꯑꯅꯥ ꯅꯪꯂꯤꯕ ꯏꯃꯨꯡꯗꯨꯗ ꯃꯤ ꯈꯔ ꯑꯗꯨꯛ ꯂꯥꯡꯏ ꯃꯤꯆꯤ ꯃꯤꯅꯥ ꯌꯥꯎꯔꯕꯅꯤꯅ ꯑꯍꯤꯡ ꯂꯦꯛꯀꯗ꯭ꯔꯥ ꯂꯦꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥ ꯈꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯏꯕꯣꯌꯥꯏꯃꯅ ꯂꯩꯈꯤꯗ꯭ꯔꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯃꯁꯤꯡꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅ ꯂꯦꯛꯇ꯭ꯔꯁꯨ ꯌꯥꯅꯤ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯎꯇꯤ ꯆꯥꯔꯒ ꯇꯨꯝꯁꯤꯟꯈꯤꯕ ꯑꯅꯤꯗꯨꯗꯤ ꯅꯨꯃꯤꯠꯅ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅ ꯈꯔ ꯂꯩꯊꯔꯛꯄ ꯃꯇꯨꯡ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯁꯤꯟꯈꯤꯕ ꯎꯇꯤ ꯊꯣꯡꯕꯒꯤ ꯃꯌꯥꯏꯗꯨꯅ ꯈꯪꯗꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯕꯅ ꯍꯧꯒꯠꯀꯅꯤ ꯀꯥꯎꯈꯤꯕꯅꯤ ꯑꯅꯤꯗꯨ ꯄꯨꯡ ꯉꯛꯏ ꯃꯝꯂꯒ ꯂꯩꯔꯝꯕꯗꯨꯗꯗꯤ ꯃꯝꯂꯁꯨ ꯃꯝꯅ ꯏꯃꯨꯡ ꯃꯥꯡꯒꯣꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯇꯥꯁꯤꯜꯂꯦ ꯃꯩꯔꯥ ꯂꯥꯡꯉꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡꯃꯥꯏ ꯂꯦꯞꯄ ꯄꯨꯝꯅꯃꯛꯄꯨ ꯀꯣꯟꯕꯤꯕ ꯃꯄꯨ ꯐꯨꯏꯍꯤꯡꯁꯅꯥ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯗ ꯑꯅꯤꯗꯨ ꯆꯥꯛꯁꯨ ꯊꯦꯡꯅ ꯆꯥꯔꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯗꯣ ꯈꯔ ꯊꯦꯡꯅ ꯌꯥꯝꯗꯕꯤꯗ ꯆꯥꯔꯁꯤ ꯍꯥꯏꯅꯤ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯆꯥꯛꯈꯨꯝ ꯈꯨꯗꯤꯡ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯩꯈꯨ ꯈꯨꯔꯁꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯩꯔꯪ ꯃꯩ ꯊꯥꯒꯠꯇ꯭ꯔꯦ ꯊꯦꯡꯅꯁꯨ ꯆꯥꯔꯦ ꯉꯁꯤꯗꯣ ꯈꯔ ꯊꯦꯡꯂꯞ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥꯗꯣ ꯊꯣꯡꯂꯒ ꯆꯥꯔꯁꯤ ꯂꯦꯞꯅꯩ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯃꯨꯛ ꯃꯥꯡꯗ ꯊꯝꯂꯒ ꯉꯁꯤꯗꯤ ꯐꯅꯦꯛ ꯐꯤꯕꯥ ꯂꯣꯜꯂꯁꯤ ꯍꯥꯏꯅꯔꯝꯃꯤ ꯐꯤ ꯃꯈꯜ ꯁꯨꯅ ꯁꯥꯕ ꯍꯩꯕꯤ ꯍꯤꯌꯥꯏꯅꯨꯅ ꯍꯥꯏꯕꯗꯣ ꯊꯣꯏꯅꯥꯎꯁꯨ ꯌꯥꯔꯦ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯊꯥꯎꯃꯩ ꯉꯥꯅ ꯊꯥꯟꯗꯨꯗ ꯃꯥꯡꯒꯣꯟꯒꯤ ꯀꯥꯆꯤꯟ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯍꯦꯛ ꯐꯝꯕ ꯃꯄꯥꯗꯨꯗ ꯆꯔꯩ ꯐꯤꯕꯥꯟ ꯐꯣꯠꯀꯦ ꯂꯥꯡꯈꯟ ꯆꯥꯅ ꯂꯦꯡꯉꯒ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯒ ꯆꯔꯩ ꯐꯤ ꯁꯥꯔꯦ ꯅꯨꯃꯤꯗꯥꯡꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯃꯦꯡꯅ ꯏꯪꯅ ꯁꯤꯠꯂꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯕ ꯍꯩꯀ꯭ꯔꯨꯅ ꯍꯩꯖꯤꯡ ꯐꯥꯔꯛꯇꯨꯅ ꯇꯦꯛꯊꯈꯩ ꯄꯥꯟꯕ ꯃꯇꯝꯅꯤ ꯍꯩꯀ꯭ꯔꯨꯅ ꯖꯨꯝ ꯖꯨꯝ ꯃꯥꯂꯪ ꯈꯨꯅꯨꯡ ꯏꯟꯗꯨꯅ ꯃꯁꯥꯁꯤꯡꯗꯨꯅ ꯍꯩꯕꯥꯟ ꯇꯣꯡ ꯁꯥꯟꯅꯕꯒꯨꯝ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯃꯁꯥꯁꯤꯡꯗꯣ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯔꯤ ꯍꯩꯀ꯭ꯔꯨ ꯀꯧꯕꯤ ꯍꯩꯔꯥꯡꯅ ꯂꯥꯡꯕꯟ ꯊꯥꯕꯨ ꯀꯌꯥꯗ ꯋꯥꯅ ꯉꯥꯏꯔꯤꯕ ꯁꯅꯥ ꯀꯩꯊꯦꯜ ꯀꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕ ꯌꯥꯎꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯩꯀ꯭ꯔꯨ ꯃꯥꯅ ꯇꯦꯛꯊꯈꯩ ꯄꯥꯜꯂꯤ ꯂꯥꯡꯕꯟ ꯊꯥꯕꯨ ꯄꯥꯎꯗꯝꯖꯕꯤ ꯊꯥꯖꯅ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯃꯔꯛꯇ ꯊꯋꯥꯏ ꯀꯌꯥꯅ ꯃꯥꯂꯦꯝ ꯅꯣꯡꯀꯨꯝꯂꯛꯄ ꯃꯇꯝꯁꯤꯗ ꯂꯩꯆꯤꯟꯅ ꯁꯛꯂꯣꯜ ꯀꯌꯥ ꯂꯧꯔꯤ ꯃꯝꯂꯕ ꯑꯇꯤꯌꯥꯗꯨꯗ ꯑꯁꯤꯒꯨꯝꯕ ꯏꯪꯅ ꯅꯤꯡꯊꯤꯖꯔꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯆꯔꯩ ꯐꯤ ꯁꯥꯗꯨꯅ ꯁꯤꯜꯂꯝꯃꯥꯕꯨ ꯄꯥꯡꯂꯤꯉꯩ ꯍꯩꯀ꯭ꯔꯨ ꯃꯈꯣꯡ ꯑꯗꯨꯗ ꯂꯝ ꯈꯨꯅꯨ ꯑꯃ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯇꯣꯡꯂꯔꯦ ꯎꯄꯥꯜ ꯐꯩꯔꯥꯊꯛ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯍꯨꯔ ꯃꯦꯡꯂꯕ ꯈꯣꯟꯖꯦꯜꯗ ꯂꯝꯒꯤ ꯈꯨꯅꯨ ꯆꯤꯡꯁꯣꯝꯕꯤ ꯇꯝꯒꯤ ꯈꯨꯅꯨ ꯃꯩꯄꯨꯡꯕꯤꯗꯨꯅ ꯍꯩꯀ꯭ꯔꯨ ꯃꯁꯥꯗꯨꯗ ꯇꯣꯡꯗꯨꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯈꯣꯡꯂꯦ ꯆꯦꯛꯂꯥ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯆꯔꯩ ꯐꯤ ꯁꯥꯕ ꯈꯣꯏꯖꯪꯗꯦ ꯂꯥꯡꯕꯟ ꯊꯥꯕ ꯑꯣꯏꯕꯅ ꯆꯦꯛꯂꯥ ꯃꯥꯅ ꯈꯣꯡꯕꯗꯤ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯈ꯭ꯔꯕ ꯊꯋꯥꯏ ꯀꯌꯥꯅ ꯃꯥꯂꯦꯝꯂꯩꯗ ꯅꯣꯡꯀꯨꯝꯂꯛꯄ ꯃꯥꯒꯤ ꯃꯥꯒꯤ ꯂꯩꯍꯧꯔꯤꯕ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯃꯈꯣꯏꯒꯤꯗꯃꯛ ꯆꯦꯡ ꯃꯔꯨ ꯑꯃꯠꯇ ꯏꯁꯤꯡ ꯌꯥꯎꯝ ꯑꯃꯠꯇ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯇꯝꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯗꯨꯕꯨ ꯈꯨꯜꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯀꯨꯝꯂꯛꯄ ꯃꯇꯝꯅꯤ ꯆꯦꯛꯂꯥ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯃꯈꯣꯜꯕꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯄꯥꯏꯃ ꯈꯣꯏꯖꯪꯗꯦ ꯊꯣꯏꯅꯥꯎꯅ ꯏꯆꯦ ꯂꯥꯡꯕꯟ ꯍꯩꯁꯣꯏ ꯀꯠꯄ ꯀꯨꯏꯗ꯭ꯔꯕ꯭ꯔꯥ ꯍꯤꯌꯥꯏꯅꯨꯅ ꯈꯨꯝꯃꯛꯏ ꯀꯨꯏꯗ꯭ꯔꯦ ꯅꯨꯃꯤꯠ 9ꯅꯤꯃꯨꯛꯇ ꯉꯥꯏꯔꯦ ꯑꯗꯨꯒꯤꯗꯤ ꯏꯆꯦ ꯃꯇꯝ ꯃꯍꯥꯛ ꯀꯨꯏꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯦꯛꯂꯥ ꯃꯥꯅ ꯍꯩꯀ꯭ꯔꯨ ꯃꯥꯒꯤ ꯃꯁꯥꯗ ꯇꯣꯡꯂꯒ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯁꯤꯗ ꯈꯣꯡꯂꯤꯁꯦ ꯍꯤꯌꯥꯏꯅꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯦ ꯍꯣꯏ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯁꯨ ꯊꯋꯥꯏ ꯀꯌꯥꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯥꯒꯤ ꯂꯩꯍꯧꯔꯤꯕ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯀꯔꯤ ꯀꯠꯂꯩ ꯀꯜꯂꯛꯇ ꯌꯦꯡꯂꯔꯒꯅꯤ ꯍꯩꯔꯥꯡ ꯑꯃꯇ ꯆꯤꯟꯗꯝꯒꯦ ꯂꯩꯔꯥꯡ ꯑꯃꯇ ꯆꯤꯟꯗꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯡꯕꯟ ꯍꯩꯁꯣꯏ ꯏꯄꯥꯟ ꯌꯥꯎꯔꯨꯒꯦ ꯂꯩꯆꯤꯟ ꯈꯣꯡꯅꯦꯠꯅꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯒꯨꯝꯂꯛꯂꯒꯂꯤ ꯏꯆꯦ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯄꯂꯦꯝ ꯏꯃꯥ ꯑꯅꯤꯁꯨ ꯀꯨꯝꯂꯛꯂꯗ꯭ꯔꯥ
ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯅꯥꯎ ꯃꯤꯠꯂꯨꯗꯒꯤ ꯊꯤꯡꯕ ꯉꯝꯗꯅ ꯄꯤꯔꯥꯡ ꯃꯥꯟ ꯏꯍꯧꯔꯛꯑꯦ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒꯤ ꯃꯔꯣꯜ ꯈꯪꯂꯕ ꯍꯤꯌꯥꯏꯅꯨꯅ ꯊꯣꯏꯅꯥꯎꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯀꯞꯀꯅꯨ ꯊꯣꯏꯅꯥꯎ, ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕ ꯃꯆꯥ ꯉꯥꯛꯇꯅꯤ, ꯄꯣꯛꯂꯗꯤ ꯁꯤꯒꯅꯤ, ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥꯇꯅꯤ꯫ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ, ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯤꯕꯒꯤ ꯂꯃꯟ ꯇꯣꯟꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯩꯒꯤ ꯃꯇꯝꯅ ꯌꯧꯔꯛꯂꯀꯥꯟꯗ ꯇꯥꯏꯕꯪꯄꯥꯟꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗꯧꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯌꯥꯏꯅꯨꯅ ꯊꯣꯏꯅꯥꯎꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅ ꯐꯤ ꯁꯥꯕꯗꯨꯗ, ꯐꯅꯦꯛ ꯐꯤꯕꯥꯟ ꯂꯣꯟꯕꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤꯅ ꯃꯇꯝ ꯃꯥꯁꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯁꯣꯏꯗꯅ ꯃꯇꯝꯁꯦ ꯑꯃꯨꯛ ꯈꯨꯌꯧꯅꯈꯤꯕ ꯇꯥꯔꯦ꯫ ꯑꯍꯤꯡ ꯆꯔꯥ ꯍꯦꯜꯂꯒ ꯇꯨꯝꯂꯕꯗꯤ ꯁꯣꯏꯗꯅ ꯍꯣꯔꯦꯟ ꯆꯔꯥꯝ ꯆꯗꯠꯅꯔꯛꯀꯅꯤ꯫ ꯑꯍꯤꯡꯁꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯄꯒꯤ ꯈꯔ ꯁꯥꯡꯇꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯅ ꯑꯍꯤꯡ ꯆꯔꯥ ꯅꯣꯡꯈꯟꯅꯗꯅ ꯇꯨꯝꯂꯕꯗꯤ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯅꯤ꯫ ꯑꯗꯨꯅ ꯇꯔꯥ ꯆꯥꯛ ꯊꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒꯦ ꯈꯟ ꯐꯤ ꯁꯥꯕꯗꯣ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯑꯅꯤꯗꯣ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯦ꯫ ꯆꯐꯨ ꯃꯩ ꯊꯥꯒꯠꯇꯨꯅ ꯇꯔꯥꯃꯥꯕꯨ ꯊꯣꯡꯒꯦ ꯊꯧꯔꯥꯡꯉꯦ꯫ ꯊꯣꯏꯅꯥꯎꯅ "ꯏꯆꯦ, ꯀꯥꯡꯁꯣꯏ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯁꯤ, ꯃꯣꯔꯣꯛ ꯑꯃ ꯃꯦꯠꯂꯒ"꯫ ꯍꯤꯌꯥꯏꯅꯨꯅ ꯈꯨꯝꯃꯤ, "ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯣꯕꯤ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯡꯉꯁꯤ꯫ ꯑꯗꯨꯗꯤ ꯑꯩ ꯏꯟꯁꯥꯡ ꯁꯦꯝꯃꯒꯦ ꯏꯆꯦ"꯫ "ꯍꯣꯏ, ꯁꯦꯝꯂꯛꯑꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯅꯥꯎ ꯀꯣꯕꯤ ꯃꯁꯣꯏꯗꯨ ꯁꯦꯝꯕ ꯍꯧꯔꯦ꯫ ꯀꯣꯝꯄꯥꯛ ꯃꯆꯥꯗꯨꯗ ꯏꯟꯁꯥꯡꯗꯨ ꯁꯦꯝꯂꯤꯉꯩ ꯍꯤꯌꯥꯏꯅꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯦ꯫ ꯑꯁꯨꯝꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯅꯤꯡ ꯃꯌꯥꯗꯨꯗ ꯃꯤ ꯈꯔ ꯆꯦꯜꯂꯛꯄꯗꯧꯅ ꯇꯧꯕ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯦ꯫ ꯑꯅꯤꯗꯨ ꯃꯤꯠꯀꯤ ꯌꯦꯡꯅꯩ, ꯋꯥꯗꯤ ꯉꯥꯡꯅꯗꯦ꯫ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯇꯨꯅ ꯍꯤꯌꯥꯏꯅꯨꯅ "ꯊꯣꯏꯅꯥꯎ, ꯃꯅꯤꯡꯁꯤꯗ ꯃꯤ ꯆꯪꯕ ꯃꯥꯜꯂꯦ, ꯑꯝꯇ ꯌꯦꯡꯉꯨꯁꯤꯕ"꯫ ꯊꯣꯏꯅꯥꯎꯁꯨ ꯈꯨꯝꯃꯦ, "ꯍꯥꯏꯒꯨꯝꯅꯅꯤ ꯏꯆꯦ, ꯑꯝꯇ ꯌꯦꯡꯉꯨꯁꯤꯕ"꯫ ꯑꯅꯤꯗꯨ ꯆꯥꯛ ꯊꯣꯡꯉꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯑꯦ꯫ ꯑꯗꯨꯒ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏ ꯃꯄꯥꯜꯗ ꯊꯣꯛꯂꯛꯑꯦ꯫ ꯍꯦꯛ ꯃꯄꯥꯜ ꯊꯣꯛꯂꯛꯄꯗ ꯃꯅꯤꯡ ꯃꯌꯥꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯇꯥꯔꯤꯕ ꯃꯈꯣꯜꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ, ꯑꯗꯨꯕꯨ ꯃꯅꯤꯡ ꯃꯌꯥꯗꯨꯗ ꯍꯧꯔꯤꯕ ꯏꯪꯈꯣꯜꯗ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯣ ꯂꯣꯏꯅ ꯆꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯑꯅꯤꯗꯨ ꯃꯤꯠꯀ ꯌꯦꯡꯅꯩ꯫ ꯑꯁꯨꯛ ꯁꯨꯅ ꯃꯅꯤꯡ ꯃꯌꯥꯁꯤꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯦ ꯀꯅꯥꯅ ꯇꯧꯍꯜꯂꯤꯕ? ꯀꯔꯤꯒꯤ ꯇꯧꯔꯤꯕ? ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯁꯛꯁꯤꯡꯗꯨꯅ ꯀꯅꯥ ꯀꯔꯤꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ? ꯑꯗꯨꯗꯤ ꯍꯧꯖꯤꯛꯇ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯆꯪꯁꯤꯟꯈꯤꯕꯁꯤꯡꯗꯨꯗꯤ ꯀꯗꯥꯏꯅꯣ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯃꯅꯤꯡꯗꯨꯗ ꯀꯅꯥ ꯂꯩꯒꯦ, ꯀꯅꯥ ꯆꯪꯁꯤꯟꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯨꯠꯇ ꯃꯩꯔꯥ ꯆꯥꯎꯅ ꯊꯥꯟꯗꯨꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯖꯦꯡꯂꯩ ꯎꯞꯄꯤ, ꯁꯝꯂꯥꯡ ꯀꯣꯏꯀꯛꯅꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯂꯐꯨ ꯃꯈꯣꯡ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃ ꯃꯃꯤ ꯁꯥꯃꯤ, ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯀꯅꯥ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯂꯐꯨ ꯃꯈꯣꯡꯗꯨꯗ ꯇꯥꯁꯤꯜꯂꯒ ꯂꯩ꯫ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯖꯦꯡꯂꯩ ꯎꯞꯄꯤ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯑꯅꯤꯗꯣ ꯏꯉꯛ ꯉꯛꯅ ꯉꯛꯆꯥꯅꯅ ꯅꯨꯄꯤꯗꯨꯅ ꯈꯨꯂꯥꯝ ꯇꯣꯏꯅ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯐꯨ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯧꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯃꯅ ꯈꯣꯟꯊꯥꯡ ꯌꯩꯅ, "ꯂꯥꯛꯑꯣ ꯈꯣꯏꯅꯧ, ꯏꯇꯥ ꯁꯥꯟꯅꯁꯦ, ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ, ꯅꯈꯣꯏ ꯑꯅꯤꯃꯛ, ꯅꯈꯣꯏꯅꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯗꯤ ꯌꯥꯔꯦ, ꯂꯐꯨ ꯅꯦꯝꯕ꯭ꯔꯥ ꯍꯧꯔꯤꯕ ꯃꯈꯣꯡꯁꯤ ꯇꯝꯅ ꯂꯥꯛꯑꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯂꯥꯝ ꯇꯣꯏꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯧꯔꯛꯂꯦ꯫ ꯑꯅꯤꯗꯨ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯍꯤꯌꯥꯏꯅꯨꯁꯨ ꯉꯥꯏꯔꯦ, ꯊꯣꯏꯅꯥꯎꯁꯨ ꯉꯥꯏꯔꯦ, ꯅꯨꯄꯤꯗꯨꯅ ꯀꯧꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯐꯨ ꯃꯈꯣꯡꯗꯨ ꯇꯝꯅ ꯆꯪꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯩꯔꯥ ꯑꯗꯨ ꯀꯗꯣꯝꯗꯒꯤ ꯍꯨꯝꯖꯤꯜꯂꯛꯄ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝ ꯑꯃꯅ ꯍꯨꯝꯖꯤꯜꯂꯛꯄꯗ ꯃꯩ ꯑꯗꯨ ꯃꯨꯠꯈ꯭ꯔꯦ꯫ ꯑꯃꯝꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨꯗ ꯑꯃꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯔꯝꯕ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝꯗꯨꯅ ꯎꯔꯛꯇ꯭ꯔꯕꯗ ꯑꯅꯤꯗꯣ ꯋꯥꯈꯜ ꯇꯥꯔꯛꯑꯦ꯫ ꯂꯐꯨ ꯃꯈꯣꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏꯕꯨ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯔꯛꯈꯤꯕꯤ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯃꯥꯡꯗ ꯎꯗ꯭ꯔꯕꯗꯨꯗꯗꯤ ꯍꯤꯌꯥꯏꯅꯨꯅ, "ꯏꯆꯦꯒꯤ ꯕꯦꯝꯃ ꯊꯣꯏꯅꯥꯎ, ꯂꯥꯛꯑꯣ, ꯌꯨꯝꯗ ꯆꯪꯅꯕ ꯇꯧꯁꯤ꯫ ꯍꯧꯖꯤꯛ ꯂꯐꯨ ꯃꯈꯣꯡꯗ ꯎꯈꯤꯕ ꯁꯛꯇꯝꯗꯣ ꯅꯥꯇꯩ ꯆꯥꯕ ꯑꯣꯏꯔꯝꯂꯣꯏ꯫ ꯊꯦꯡꯂꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯂꯐꯨ ꯃꯈꯣꯡꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯂꯩꯒꯅꯤ? ꯃꯤ ꯂꯩꯕ ꯍꯧꯅꯗꯦ, ꯂꯩꯃꯥꯡ ꯇꯤꯟꯃꯥꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ"꯫ ꯊꯣꯏꯅꯥꯎꯁꯨ ꯈꯨꯝꯃꯤ, "ꯏꯪꯈꯣꯜꯁꯤꯕꯨ ꯃꯔꯨ ꯃꯔꯥꯡ ꯇꯥꯍꯜꯂꯤꯕꯁꯦ ꯂꯐꯨ ꯃꯈꯣꯡꯗ ꯂꯦꯞꯇꯨꯅ ꯂꯩꯕꯤ
ꯅꯨꯄꯤꯁꯤꯅ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯍꯤꯌꯥꯏꯅꯁꯨ ꯈꯨꯝꯃꯤ ꯃꯥꯅꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯌꯦꯛꯁꯤꯡ ꯄꯥꯠꯇꯅ ꯎꯕ ꯃꯥꯒꯤ ꯁꯛꯇꯝꯅ ꯆꯤꯡꯁꯤꯟꯕ ꯑꯃ ꯏꯁꯥꯗ ꯄꯣꯛꯍꯟꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯅꯤꯡꯕ ꯐꯥꯎꯍꯜꯂꯤꯗꯨꯅꯤ ꯈꯨꯠꯇ ꯄꯥꯏꯕ ꯎꯆꯥꯟ ꯃꯦꯔꯥꯅ ꯃꯨꯠꯈꯤꯕꯗ ꯃꯥꯒꯤ ꯁꯛꯇꯝꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯑꯩꯈꯣꯏꯗ ꯐꯥꯎꯔꯝꯕ ꯋꯥꯈꯜꯗꯣ ꯐꯥꯎꯈꯤꯗꯕꯗꯨꯅꯤ ꯑꯗꯨꯅ ꯁꯛꯇꯝꯁꯦ ꯃꯍꯨ ꯄꯨꯕ ꯐꯠꯇꯕ ꯃꯌꯥꯏ ꯆꯦꯟꯕ ꯁꯛꯇꯝ ꯑꯃꯅꯤ ꯊꯣꯏꯅꯥꯎꯁꯨ ꯈꯨꯝꯃꯤ ꯏꯆꯦ ꯍꯤꯌꯥꯏꯅꯨ ꯁꯛꯇꯝꯁꯤꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯑꯋꯥꯐꯝꯗ ꯇꯥꯗ꯭ꯔꯤꯉꯩ ꯏꯃꯨꯡꯗ ꯆꯪꯍꯧꯔꯁꯤ ꯃꯥꯂꯪ ꯅꯨꯡꯁꯤꯠꯅ ꯇꯦꯡꯕꯥꯡꯗꯨꯅ ꯑꯩꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯛꯄꯅꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯁꯤꯠꯂꯝꯗ꯭ꯔꯕ ꯎꯆꯥꯟ ꯃꯦꯔꯥ ꯃꯨꯠꯂꯝꯗ꯭ꯔꯗꯤ ꯅꯨꯄꯤꯁꯤꯒꯤ ꯃꯈꯨꯠꯇ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯑꯅꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯆꯥꯛꯈꯨꯝ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯆꯦꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯇꯝꯗꯨꯗ ꯂꯐꯨ ꯃꯈꯣꯡꯗ ꯂꯦꯞꯄꯝꯕ ꯅꯨꯄꯤ ꯑꯗꯣ ꯃꯁꯛ ꯎꯗ꯭ꯔꯒꯁꯨ ꯌꯥꯝ ꯁꯥꯎꯅ ꯈꯣꯟꯖꯦꯜ ꯌꯥꯛꯅ ꯂꯥꯎꯔꯛꯏ ꯉꯥꯏꯈꯣ ꯅꯈꯣꯏ ꯑꯅꯤꯃꯛ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯏꯪꯉꯦꯜꯂꯩꯅ ꯑꯩꯕꯨ ꯂꯐꯨ ꯃꯈꯣꯡꯁꯤꯗ ꯆꯍꯤ ꯆꯥ ꯀꯌꯥꯗꯒꯤ ꯐꯥꯖꯤꯟ ꯄꯨꯟꯖꯤꯟꯗꯨꯅ ꯊꯝꯂꯒ ꯑꯩꯕꯨ ꯁꯥꯟꯅꯗꯨꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯊꯧꯗꯨ ꯅꯨꯄꯥꯛ ꯃꯊꯛꯇ ꯃꯔꯥ ꯇꯥꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯈꯛ ꯌꯥꯔꯣꯏ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯑꯩꯕꯨ ꯂꯐꯨ ꯃꯈꯣꯡꯁꯤꯗ ꯁꯥꯟꯅꯔꯨ ꯂꯥꯎ ꯍꯥꯏꯕꯅꯤ ꯆꯦꯟꯈꯤꯕꯒ ꯌꯥꯔꯣꯏ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯦ ꯑꯃꯨꯛ ꯇꯞꯅ ꯇꯞꯅ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯏꯊꯤꯕ ꯀꯅꯥꯅꯁꯨ ꯄꯤꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯦ ꯁꯥꯟꯅꯔꯨ ꯂꯥꯎ ꯑꯩꯒꯤ ꯆꯛꯊꯥ ꯇꯝꯃꯨ ꯂꯥꯎ ꯆꯦꯟꯈꯤꯅꯨ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯥꯌꯣꯛ ꯌꯥꯗ꯭ꯔꯕ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕ ꯌꯨꯝ ꯏꯪꯈꯣꯜꯁꯤꯗ ꯂꯩꯕ ꯃꯤꯗ ꯅꯠꯇꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯤ ꯑꯃꯠꯇꯐꯥꯎ ꯆꯥꯅꯤꯡ ꯇꯥꯅ ꯂꯩꯍꯜꯂꯣꯏ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯍꯟꯒꯦ ꯌꯨꯝꯇꯥꯛ ꯀꯩꯇꯥꯍꯟꯒꯦ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯍꯤꯒꯠꯇꯅ ꯂꯥꯎꯔꯛꯄꯗ ꯑꯅꯤꯗꯣ ꯃꯤꯍꯨꯜ ꯊꯥꯎꯟ ꯁꯨꯈꯤꯗ꯭ꯔꯦ ꯄ꯭ꯔꯞ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯈꯣꯡꯊꯥꯡ ꯊꯨꯅ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯍꯧꯔꯦ ꯅꯧꯅ ꯁꯥꯕ ꯆꯥꯛꯈꯨꯝꯗꯨꯒꯤ ꯃꯅꯤꯡ ꯊꯣꯡꯗꯨꯗ ꯄꯨꯔꯣꯟ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯦ ꯊꯣꯡꯗꯣ ꯍꯦꯛ ꯂꯣꯟꯁꯤꯟꯕꯒ ꯆꯥꯛꯈꯨꯝꯒꯤ ꯂꯩꯔꯪ ꯑꯗꯨꯗꯒꯤ ꯃꯨꯠꯈ꯭ꯔꯕ ꯃꯩꯗꯣ ꯆꯝꯗꯨꯅ ꯆꯨꯈꯠꯂꯦ ꯋꯥꯔꯤꯁꯤꯒꯤ 12 ꯁꯨꯕ ꯄꯥꯟꯗꯨꯞ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ